Image TV meeting tabili singbu ahanba maktada tramna okchabagalona nomaiteng kondisoina khurumjari maraki pau miyamda pijari Manipur State Legal Services Authority ki meeting makhada District Legal Services Authority DLSA Thobal Chief Medical Officer Thobal ga punna khusamladuna ngasi Rice Research Station khangabokta hangliba relief camp ta Thobal amadi Kakching District ki tongan ba amfamdagi lanjenal tuna leiriba miui singbu nomagi oiba lemna layeng bagi camp ama pangthokre Thoramaduda District and Sessions Judge cum Chairman District Legal Services Authority Thobal Sri Samom Ibzen Chief Judicial Magistrate cum Secretary in Charge District Legal Services Authority Thobal Masana I Panmaisu laktuna pangthokliba camp medical camp asibu yengsinki ngasi pangthokkiba nomagi oiba lemna layeng bagi camp aduda inmate singbu tongan ba ana layeng sing chatharaba matungda mathau taba hidak langtak singsu lemna phanganki National Ayush Mission Manipur Directorate of Ayush Lamfelfa Social Development Association Kangsup Amadi United People's Front UPF ka Punduna ngasi Imphal West District ki Kangsup Chingkhongya nomagi oiba free Ayush health camp ama pangthokre Tharam aduda United People's Front UPF ki President Andrew Pachandran hai Me tang ahumdagi Manipur da thorokliba irang manung asida mafam kayada mioi kaya ana layenggi lamda khudongchadaba thengnari masida kharada oirabasu mating oinaba free health camp asi pangthokpani asigumba khudongchadraba tongan ba mafamsingda makhata na free health camp pangthokani ngasigi health camp asida mating panglakhiba department singbusu thagatpa phongdo I haiki Thoramaduda Social Development Association Kangsup ki Secretary Angom Dijendron hai mafam asida mioi kaya ana layeng bagi khudongchad na leirambani adubu lekai asida mari leinaba department amadi UPF gi mioi singna laklaga free health camp ama pangthokpa asina miyamda ana layeng bada khudongchaba khara makhaidi fangle haiki free health camp aduda relief camp da leiriba miyam amadi lekai adugi akoibagi leiriba punna mioi chama gunthrarom layeng bagalonena department singi maikaidagi hida langtak sing lemna piki health camp aduda specialist ayush Dr. TH Rata Maduri homeo physician Dr. N Chandramala apprentice gi Dr. Dev Thangjam Dr. Wat Bichanu pharmacist I Ibo Choba amadi nurse langyensu saruk yaki National Ayush Mission Director of Ayush Lampenpat amadi Social Development Association Kangsup Chingkhong loinana United People Front UPF Manipur ga loinana asigumba health camp ase sahi lisang sina satharaga lakjabani karigidamak masa mau paba khunai ma oilan bugi tamakta ikona kema sinjabani tawbadubu hojik lairiba fidam megi tang ahum dagina tongan ba ekoi community jima awaba tarba matam sida ekoi director of ayush amadi ekoi organize tawjara kanda hairiba kema senga si kangku chingkong sinjabani chat War on Drugs haina mingthonba LM sanna iba like amangasi Manipur Press Club ta phongkre ngasi gi tharom aduda Runu Hazarika National President NMC New Delhi na video conference ki khuthangda saruk yakhi bagalonena Tomba member lining Thosana Mahi Temple Board amadi advisor All Manipur Recognized Private School Welfare Association amadi Dr. AS N Ibohal Director Mitei Layengna Athoiba Mithunglen amadi akhanaba Mithunglen oina saruk yakhi Haugalakliba tungi mirogi damak aikoina narrative art form sing asi hena mapangal kangkat hanba mathautai wafam masing ngarang dagi hauduna Manipur State Sumang Lila Council amadi Theater Mirror Imphal anina punna sinduna ibuye masumang lila sanglenda numit mari nichupna pangthokadaba Festival of Narrative Art Forms in Manipur gi ngasi nini janba numita maitei isei amadi maitei wari libada yumpham oiba thoromda President member oina saruk yakiba Lining Thosana Mahi Temple Board ki member Secretary Maisnam Sibada Talwang na phongdokhibani mahak na hai layoi khraba ipa ipu singna thambiramba aikhogi inat ki saktam asi mangkhibagum tarokliba asida art form sing asi
ngaaktuna thambagi tangai fadaba lakle haibada haimanba thokloi haujiki mirolna aikogi haurakpham thiraklaba matam asida asigumba narrative art festival ama pangthokpa asi yamna matang jai festival asibu hongdokpiramba laikhidraba oja naba warepagi mafamda su ikai khomnaba utli haiba art form sing asida aikogi culture gi masak sing mapung fana yauribani art form sing asi aikoi khudimakna yokhatminasi haiki Tharomasuda Saruk Yakiba Manipur State Kala Academy Deputy Secretary K. Rajumani Singh na Pangthok Liba Festival Asina Ngalingai Matamdagi Lereklaba Art Form Sing Asibu Hingat Hanaba Hotnabada Achoba Thaudang Lauragani Lonena Miyamna Su Festival Asi Yengminaduna Aikogi Hawrakpham Khangminasi Haiki Tharomgi Manungchana Manipur State Sumang Lila Council Kuthangda Porompat Thawan Thaba Lekai Leba Manipur Youth Cultural Organization na Theatre Director L. Brajamohan Singh da Ningsin Khudol Tamki. Festival with very festival amount. Simply the city Mami Sham Gito, Simba, Art Monsing Simba, Miyama, medicine with expression. I don't know, so many Kalima inside the President of the Line of the years, like the Miyama, Messias of the Sons of a life. And the narrative art, most of the what do you say? I know. I give Maruta, Sunaswari, and all the characteristics of a York. Thokliba irang asiga mai lenana chahi khudingi pangthoktuna lakpa ningol chakauba amadi Diwali kumai handak chahi gi oina Bisnupur akoiba apunbalo bal na konba khunja singna pangthokpidanaba bal women wing gi maikidagi miyamda fongdorakli ngasi Bisnupur Municipal Council Office ta pangthokkiba paw uniform amada Bisnupur akoiba apunbalo bal gi women wing gi Joint Secretary Ningthaujam Santi Balana fongdorakpada haukiba May 3 dagi kuki narco terrorist singna chatharakiba attack ta Iche Ichel Ibung Ipwa Ichil Inaukiagi Thawai Pikham Nakre Haujik Awaba Pibam Amada Laidabanina Chahi Khudingi Pangthoktuna Lakpa Ningol Chakauba Amadi Diwali gi Thoram Pangthokpiganu Masida Maira Paibi Club Organization Singna Kumhai Asi Pangthokpidanaba Hotnabada Mating Pangbiyu Haiki Loinana Lagau Khawbasu Tobiganu Amadi Marup Haubiriba Singnasu Marup Tobiganu Amadi Daily Collection Su Tobiganu Haina Santi Balana Makhatana Fongdoki Koi sahi khudingi oina satharagliba Manipurda koi ningol chakauba amadi Deepawali hairiba kumhai ani asi koi Bisempur gi akoiba apunba lukna koi hairiba kumhai sing asi sungtau taudanaba koi Bisempur gi akoibada laibiriba Bisnupur Ngaksau Pokpi Ngaikong Taubul Huizamal Waksibai Nasau Posangbam Aikogi apunba lupsing asida khungang sing asida intervillage sing asida laibiriba Ima Ibel Sing Club Organization khuding makna aikogi kumhai sing asibu pangthok pidanaba Hotnabada Asauba Thaudang Lobiyu Haiduna Ngasi Preski Thongda Ningsingjari Paw uniform aduda Bal Women Wing Publicity Secretary Thaudam Sangita Joint Secretary Huirem Gitarani Member Koizam Ibemcha Amadi Ate Member Kayasu Saruk Yaki Chingkhong Chingya Riba Lofom Singh Haujik October Tha Yausilak Labanina Low Khawba Low Lokpa Yaba Matam Oirak Labani Adubu Khwaidagi Laibak Thibadi Chingkhong Chingya Riba Kuki Singhi Bankar Singh Asi Sifai Singh Ngak Atuba Matamda Lengak na October Kuntra Fawbagi Manungda Taktok Pikro Aduga Lawmi Singh Wakhalaitana Low Lokjaragi Haina Bisnupur Akoiba Apunba Lup Balgi President Loitongbam Devachana Pawmi Singda Fongdokri Ngasi Bisnupur Municipal Office ta Pangthokhiba Pawgi Mifam aduda Devachana Makhatana Haikibada Kuki gi Bankar Singh Asi Laibana Lawmi Singna Law Ubada Pukning Lumdaba Oire
Karigumba government na takthokpa ngamloidaba oiragadi mafam aduda deploy tawriba paramilitary force sing toktok pikro aduga khul ngakpa village volunteer sing amadi imar ibel singa loinena wangkar lokthok jarage aduga khul ngak jarage aduga thokliba irang asi maitai na hauraga thokiba nate maram asina koki militant sing taba mafamda oina combing operation tawbiu khul ngak janaba leiriba maitai khulakta combing operation tawbiganu aduga lan asi athuba matamda losinbiu haiki Kumbi Kendra gi MLA Sanasam Prem Chandra gi miyeng makhada Kendra asigi manungda leiba miyoi singda Government of India Ministry of Textile gi makhada pehchan card yenthokpagi thorom ama ibudau sandang thel kumbi da ngarang pangthokre thorom aduda kumbi SC gi MLA Sanasam Prem Chandra Wangu Tera Kongram Panchayat ki Pradhan Pochangbam Baleshwar Kumbi Municipal Council ki Caretaker Chairperson Wahengbam Priyoranjan ex-chairperson Khangembam Babita BJP Kumbi Mandal ke President Seram Angau Sanana Athoiba Mitunglen Sing Oina Saruk Yaki Thoromaduda Kumbi Kendra gi manungda leiba Gram Panchayat Sing amadi Kumbi Municipal Council gi manungda leiba Khangat laba miyoi singda pehchan card sing yenthoki Thoromga mari lenana MLA Sanasam Prem Chandra na fongdoki bada Kendra ama saukhatpa haibasi MLA mathantana saukhatpa purakpa yaroi Kendra asigi miyamna awat apasing adu pukhatlaga khanaraga lengaki maikaidagi lauba yaba mateng lauraga saukhatpa lakadawribani aduna ngasi yenthokliba pehchan card asigi kanaba chapchana launaba hotnasi Manipurda thokliba irang asisu athuba matamda loisilaklagani achumba haibasi lotuna thamba yade achumba du tapna khangnarakpana India lengak nasu miyeng chenglakli amadi warishin proknaba honari haiki Alam mo kung bisa dan dipilih tu tina dan dipilih mati sab proof kerino mamon kali evidence le hai bukan kena dan disipang tu ini apa orang tu na apa alam tu bumi nanti kalau kira kena alam tu bumi tu nanti tak mai sengal sini ada mahatam ni ai lu hajab ni pai apa yang nantum dana saya pagi kiba ayam harus mana pagi ba koi lambi da koi koral sing da kara saya ni baca mayam Anda mesti show dari orang Asia dah awak boleh renggani. Orang pun kasi hajar juga. Apa ini awal berkendra, nungai berkendra, tangan dua itu berkendra sih karena apa ni harga. Ini ada berkat nyawa. Nasi mana dari sini bang? Ayo kopi dia apa? Ayo isi sakwa maya isi suggestion. Apa dia awak apa sih itu? Loi nak ayo kerja, awak apa lagi rumah tapi tu. Nanti awak tu kayo. Kalau mana pilih apa, ayo pilih apa, ayo ziat tu. Orang apa je lagi terus betul tak? Tentu mereka apa betul, kau itu punya apa? Ngasigi maraki pau pijaba matang asija loi chinjare meeting tabir basingbo amukahna kurumjari